Manipur Talk Channel da mayambu taramna oksari. Hujik oiba Ukrain Russia gi update khra myamgi mafamda puziragli. Russia gi troops sing Ukrain gi Kharkiv yoksalakre. Ukrainian official Russia gi troop gari sing ngasi nomaijing numita Ukrain gi northeastern city Kharkiv ta uba fangkre. North Korea na US pu Ukrain gi crisis ki horfam maruni haina blame torogli. Google na Russian gi channel sing makhoi gi website app amasung YouTube videos ki kutang da revenue fangba thingjin khre. Russia gi military sing na long range missile sing sizina duna Ukraine gi military lefam mayam amada landa khre haina thangja numita Russia gi defense ministry spokesman Major General Igor Konashenkov na phongdo khre. Thangja numit ki nonga lamdai da Kiev te ising fanghaliba water reservoir da target rokhiba Russia missile Ukraine na kafta ki dam adu thugai rabadi ising isauna mang tapagi masok oiba mongda mioi kyagi punsi mangani Kiev amasung masigi akoibada leiba mi tapa mafamsing ising isau thokani haina infrastructure ministry na phongdoki. Russia na thingbadagi UN Security Council na Ukraine gi matangda resolution pass tawba ngamkhidre. United Nations Security Council na irai numita Ukraine Russia crisis ki matangda chawrakna iba resolution ama pass tawba ngamkhidre. Resolution adugi matangda vote tawnabada China, India amasung United Arab Emirates saruk yakide. Russia na Ukraine da landa khraba matungda mioi lakh ama lising kun rom Ukraine dagi yumthang nava laibak singda chen khre haina Ukraine gi refugee agency na thangja numita phongdokre. Asumna Hujikfaobagi Oiba update sing myamgi mafamda pujarakli Russia Ukraine gi crisis hujikso aruba filmda adumak leiri haibi ai mayam agi channel si subscribe share tobiramu anouba update sing myamgi mafamda pujarake hairaga ngasi gi video si matang swaida losinjare.